ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯀꯦ ꯍꯥꯏꯔꯕꯗꯤ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯊꯧꯅꯥ ꯄꯤꯕꯤꯌꯨ꯫ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯔꯤꯀꯦꯁ꯫ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯝ, ꯃꯅꯤꯄꯨꯔꯒꯤ ꯇꯣꯝꯊꯤꯟ ꯉꯥꯂꯩꯕꯤ ꯑꯃꯠꯇ ꯉꯥꯏꯔꯤꯕꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯝ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯔꯤꯀꯦꯁ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯂꯣꯏꯅꯅ ꯕꯦꯜ ꯕꯇꯟ ꯑꯗꯨ ꯅꯝꯕꯤꯌꯨ, ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ꯫ ꯃꯔꯝꯗꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯀꯤ ꯏꯁꯥꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯃꯣꯕꯥꯏꯜ ꯅꯠꯇ꯭ꯔꯒ ꯀꯝꯄ꯭ꯌꯨꯇꯔꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯅꯤ꯫ ꯁꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯗ ꯅꯣꯡꯃꯒꯤ ꯁꯥꯒꯠꯂꯛꯂꯤꯕ, ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯥꯂꯦꯝ ꯑꯁꯤ ꯅꯣꯡꯃꯒꯤ ꯁꯥꯒꯠꯂꯛꯂꯤ꯫ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ, ꯇꯣꯝꯊꯤꯟ ꯉꯥꯂꯩꯕꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯝ꯫ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯝ ꯑꯁꯤ ꯆꯍꯤ 9ꯇ ꯉꯥꯏꯔꯤꯕꯤ ꯊꯧꯅꯥ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯅꯤꯄꯨꯔ, ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯁꯛ ꯈꯪꯅꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯑꯁꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯇ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕ ꯃꯔꯝꯗꯤ ꯃꯍꯥꯛ ꯂꯥꯏꯔꯤꯛꯁꯨ ꯇꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯨ ꯑꯣꯏꯔꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯁꯥꯒꯠꯂꯛꯂꯤꯕ, ꯃꯨꯠꯈꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯃꯥꯂꯦꯝꯁꯤꯒꯤ ꯑꯐꯕ ꯈꯔ ꯄꯨꯔꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯤꯁꯤꯄ꯭ꯔꯤꯌꯥ 2 ꯑꯣꯛꯇꯣꯕꯔ 2011ꯇ ꯕꯥꯁꯤꯈꯣꯡ, ꯃꯅꯤꯄꯨꯔꯗ ꯄꯣꯛꯈꯤ꯫ ꯃꯄꯥꯒꯤ ꯃꯃꯤꯡ ꯀꯦ ꯁꯤꯡ, ꯃꯃꯥꯒꯤ ꯃꯃꯤꯡ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯗꯦꯕꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 8 ꯁꯨꯕ ꯃꯇꯝꯗ 2019ꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯍꯥꯎꯁ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯣꯇꯦꯁꯇꯦꯠ ꯇꯧꯈꯤ, ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯂꯣ ꯏꯟ ꯏꯟꯗꯤꯌꯥꯒꯤ ꯃꯇꯥꯡꯗ꯫ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯑꯐ꯭ꯔꯤꯀꯥꯗ ꯆꯠꯂꯒ ꯌꯨꯅꯦꯁꯀꯣ ꯍꯥꯏꯕꯗꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯏꯗꯨꯀꯦꯁꯅꯦꯜ, ꯁꯥꯏꯟꯇꯤꯐꯤꯛ ꯑꯦꯟড ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯒ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯒꯣꯔꯃꯦꯟꯠ ꯑꯁꯤ ꯌꯥꯝꯅ ꯕꯤꯖꯤ ꯑꯣꯏꯔꯦ ꯑꯃꯒ ꯃꯔꯥꯜ ꯁꯤꯟꯅꯕꯗ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯏꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯝꯍꯥꯏꯅ ꯁꯣꯜꯕ ꯇꯧꯕ ꯌꯥꯏ, ꯀꯃꯥꯏꯅ ꯑꯐꯕ ꯃꯔꯣꯝꯗ ꯄꯨꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯌꯥꯝ ꯀꯟꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯇ ꯍꯥꯏꯖꯈꯤ꯫ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯗꯣꯛꯇꯔ APJ ꯑꯕꯗꯨꯜ ꯀꯂꯥꯝ ꯆꯤꯜꯗ꯭ꯔꯦꯟ ꯑꯦꯋꯥꯔꯗ, ꯑꯦ ꯋꯥꯔꯜꯗ ꯆꯤꯜꯗ꯭ꯔꯦꯟ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯟ ꯄꯤꯁ ꯄ꯭ꯔꯥꯏꯖꯁꯨ ꯐꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯤꯛꯈ꯭ꯔꯕ ꯆꯍꯤ 9ꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯇꯧꯕ ꯊꯕꯛ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯃꯥꯂꯦꯝ ꯑꯁꯤ ꯅꯣꯡꯃꯒꯤ ꯁꯥꯒꯠꯂꯛꯂꯤ꯫ ꯑꯩꯈꯣꯏꯁꯨ ꯈꯪꯂꯤ ꯃꯗꯨꯗꯤ ꯍꯥꯟꯅꯒ ꯍꯧꯖꯤꯛꯀ ꯑꯁꯥ ꯑꯏꯪ ꯑꯁꯤ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯈꯦꯠꯅꯔꯛꯏ꯫ ꯁꯤꯒꯤ ꯃꯇꯥꯡꯗ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝ ꯀꯟꯅ ꯐꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯨꯝꯅ ꯇꯧꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯧꯅꯥ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯗꯗꯤ 95%ꯗꯤ ꯒꯦꯝ, ꯂꯥꯏꯀꯤ, ꯋꯥꯠꯁꯑꯦꯞ, ꯐꯦꯁꯕꯨꯛꯇ ꯂꯣꯏꯅ ꯉꯥꯎꯔꯒ ꯂꯩꯔꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯒꯦꯝ ꯏꯁꯥꯅ ꯁꯥꯔꯒ ꯃꯥꯂꯦꯝ ꯑꯁꯤꯗ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯁꯨꯝꯅ ꯇꯧꯗꯨꯅ ꯑꯉꯥꯡ ꯍꯧꯒꯠꯂꯛꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡꯅ ꯏꯔꯝꯗꯝ ꯑꯁꯤ ꯁꯦꯝꯒꯗꯕꯅꯤ꯫ ꯁꯥꯇ꯭ꯔꯅ ꯁꯦꯝꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯁꯦꯝꯒꯅꯤ? ꯁꯨꯝꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯂꯥꯏꯔꯤꯛꯁꯨ ꯇꯝꯃꯤ, ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯨ ꯑꯣꯏ꯫ ꯑꯁꯨꯝꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨ, ꯍꯣꯠꯅꯕ ꯂꯦꯞꯀꯅꯨ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯟꯇꯔꯅꯦꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯔꯕ, ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯔꯕ, ꯂꯥꯏꯔꯤꯛ ꯐꯥꯎꯕ ꯂꯩꯗ꯭ꯔꯁꯨ ꯌꯥꯕ ꯏꯟꯇꯔꯅꯦꯠ ꯑꯁꯤꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯕ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯒꯅꯨ꯫ ꯑꯉꯥꯡꯁꯤꯡꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯃꯇꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯖꯤꯟꯕꯤꯌꯨ꯫ ꯁꯨꯝꯅ ꯇꯧꯔꯒꯗꯤ ꯏꯔꯝꯗꯝ ꯑꯁꯤ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯈꯠꯄ ꯍꯥꯏꯕ ꯑꯃꯗꯣ, ꯑꯑꯣꯟꯕ ꯍꯥꯏꯕ ꯑꯗꯨ ꯑꯃꯗꯤ ꯂꯥꯛꯀꯅꯤ꯫ ꯁꯨꯝꯅ ꯇꯧꯗꯨꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ, ꯃꯌꯥꯝ ꯅꯨꯡꯇꯤꯒꯤ ꯌꯣꯒꯥ ꯇꯧꯕꯤꯌꯨ, ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕꯤꯌꯨ, ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ ꯑꯃꯗꯤ ꯕꯦꯜ ꯕꯇꯟꯁꯤ ꯇꯧꯕꯤꯌꯨ꯫ ꯁꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯔꯣꯏꯕꯗ ꯂꯥꯏꯔꯕꯗ ꯃꯇꯦꯡ ꯇꯧꯕꯤꯌꯨ, ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯕꯣꯔ ꯑꯃ ꯑꯣꯏꯒꯅꯤ꯫